Ngasidagi hauduna leibak pumbada thabum ama chupna chathagadaba Portion Maha National Nutritional Month 2019 state asigi oina su Chief Minister Nongthabam Birena haudokre amasung mainland India na hanthana yengbagi hainabi leirabasu awang nongpok miyam lingzel manaraba matamda aikhoigi phangpham thokpa haksing phangba ngamgani haina Health Minister Elzen Tapana hai Ma'am Bukurumzari, Adom Negrips Impact News ni Arina Thinguzamna Hozipung Jasfabugi Maru Pausing Miam the Pizari. State Asigi Oina Portion Maha National Nutritional Month 2019 Gasi, Chief Minister Nongthabam Birena Haudokre, Singmairong the Labour Travel Research Institute, Social Welfare Department Sinduna, Pangtokiba Thoram Amada, Chief Minister Nongthabam Birena, Portion Maha Haudoki. District Amadi Block Level Gi Thagda DC na Luchingba Monitoring Committee Amamam Semduna, Anganwandi Gi Thabak Thoram Ningthina, Pangthok Libera Haibadu Yangshilagani Haina, Chief Minister Nongthabam Birena, Portion Maha Haudokpagi Thoram Aduda Fongdoke. Chief Minister Birena Thoram Aduda Makhatana, Prime Minister Narendra Modi gi Akhanaba Micheng Makhada Laibak Asida Lairiba Angang Nupimacha Amadi, Mama Oibi Singbu, Machioiba Chinjak Ningthina Panghanabagi Pandamda, Portion Avian gi Makhada, Portion Maha Asi Yamna Apaba Khongthangni. Ngasi leibak asida pikliba angang nupi macha amadi mama oibising machi oiba chinjak chaba phangdabagi khudong chadaba mayoknari campaign asi mapung phahanbada Anganwadi Center da thabak tawriba miyoi singi thaudang yamna chawi haiki Chief Minister na makha taraduna Social Welfare Department ki meeting makhada nupi angang amadi mama oibising ki oiba scheme project kaya paikhatliba asigi khudong chaba lobi yu haina pauje laki Thauramadu Chief Minister na Luchingduna, Portion Mahabu Mapung Phana, Pangthokpa Ngamnaba Miyam Pumnamakna Chap Chaba Thaudang Lomina Shi Haina Wasak Loki. Agriculture Amadi Veterinary Animal Husbandry Minister V. Hankhalian Yauna, Planning Amadi Social Welfare Department ki Makok Thongba Officer, Lenga ki Makok Thongba Official Sing, Anganwadi Worker Amadi Helper Kayana Thauramadu Sarukyaki. Ngasigi Thauramadu Saruk Oina, Khangembam Bijayada Chief Minister na Compassionate Appointment Letter Amasu Kutsinaki. Angawadi Center Salai Ribasing, Kange, P. River, Pangiba Potuna Kersu, fulfill where moi, Madu Ekoi government site issue, Ekoi Kramaitoroga, improve the Usike, but Ekoi Canada Benate. Nasi lawn story ba malnutrition free, Eddie, Saningai, Taningai, Mapung Pana Sadabase, Masi Tamugums have malnutrition free, Faza Mapung Pafana, Saba, Masawero, Mamawero, Madu Ohel Sea have in a pencil. I know appeal downing a social welfare department, Ginogi district. Social Welfare Officer Loina Lay, Adubu Deputy Commissioner Singi Kuthang Torkanda, District Wise Monitoring Committee, Madoi Hayang, Chief Secretary Torga, Order Ama Itholake. Nakalamaromda India Pumbadasu Ngasidagi Hauduna September Thabum Amachupna Rastriya Portion Maha Haina Palan Chathagani Chayasigoina Complementary Feeding Haiba Thimda Chathagani Rastriya Portion Maha Asi Inglisingani Kungani Thoi Faubugi Manungda Laibak Asida Pokpadagi Chahi Taruk Faubugi Angang Inkhalakliba Nupi Macha Sing Mirolbi Nupi Amadi Machada Sangom Pithakliba Mama Oibising Mashama Uphana Thamnanaba Pandam Thamli Panbaya Badi Hanana Women and Child Development Minister Smriti Irani stakeholders Anganwadi worker singna yum changduna angang singda machu eba chinjak chabagi kanaba singi matangda khanghanaba fongdokhiba leikrabani Panbayabadi India gi flagship program Portion Abhiyan National Nutrition Mission asi chahi asigi haukiba March thada Prime Minister Narendra Modi na haudokhibani Awang Nongpok Lamdam Singda Lairiba Yelhomi Singi Hak Pangnanaba Awang Nongpoki Lamdam Pumba Amata Oina Punsinduna Hotnaminaba Mathau Tai Haina Deputy Chief Minister Y. Joy Kumar na Fongdokre Lamyan Bashanglenda Pangthokiba National People's Party NPP gi Founder President Oiram Batanatana Lok Sabha gi Speaker Su Oiramba Laikhidraba Purno Agitot Sangmagi Humbudrani Thoi Suba Mapokumon Thoramda Wafamasi Fongdokhibani NPP Manipur Unit Amasung NPYF Manipur Anina Sinduna Konung Mamangda Laiba Lamyan Bashanglenda Pangthokiba Thoram Aduda Deputy Chief Minister na Makhatana NPP gi Thaumi Singna Amata Oiba Wakhalonga Achetpa Thajaba Amaga Loinana Punna Thabak Tauminaba Mathau Tai Punna Thabak Tauminaraba Matamdata NPP
लिंखटखिबगी पांदम फंगबा ngamgani haiki thauram aduda saruk yakhiba health minister gi thopuriba L Jayanta Kumar nasu awang nongpokta leiriba miyambu mainland India na hanthana yengbagi chatnabi ama leirakliba asina maram oiraga NPP asi linkhatkibani adubu awang nongpok pumba lingzel manana amata oina thabak tawminaba ngamlabadi aikhoigi phangpham thokpa haksing phangba ngamgani haina phongdokhi thauram aduda NPP gi thomi sing amasung miyamna saruk yakhi. Our party has already been declared a national party niana declared to him. Akoina section gato si workers sing desu kai desu ina hajin ge. We should not be arrogant. We should be firm and calm. Nagaland ge kambu, Mizoram ge kambu, Meghalaya ge kambu, aduga even Tripura ge leiba indigenous kambu. Akoi mayam ge makta understanding amaga puraga communication ma puraga madhuido hona minarga madhuide kanbang amgadabuni. Madhudani there lies koi NPP important issue. North East laiba praja sing manaton namba mi piktak toba food habit manaba temperamental organ ba kidang tor waro ba saung buna han ba kangbu singsi mainland India kangbu sunda khoibu mong ta dana lobo du madu urak badagi madugi thammo je laiba madugi nongai tam mayam dana not only Meghalaya kaktana tana kamanta the whole North East madugi people's movement amma ka lai re hadana madugi wakhala malak badagi my tawdana sigi National People's Party have say groom to hawi ta ai mayam thamjagi Kabui salang mai ba masung purembagi macha khamba haina mingthonba DL kabui na iba lairik ama phongkre lairik adu Imphal West ki Nagamapal Kangjabi lairik ta leiba kabui dharma sabha Manipur gi office ta pangthokpa thawram amada phongkhibani Standard Robert Higher Secondary School gi Mahiroi ama laikidabagi mayokta semkhiba JAC na kauriba pung nifunipan gi Manipur pumbagi general strike asi thangmaiban sinam laikai gi miyamna mapung phana saugatna ba sem saba loire haina sinam laikai maira paibi lupna lauthorakli wafam asi lup asina sinduna sinam laikai da pangthokhiba wakat niphamda lup asigi advisor S Romana phongthokhibani Romana makhatan haikibada Manipur laingakna ngasi fauba misi asigi achumba langla langjin puthokpa ngamdaba asi yaningde Manipur Police nasu misi adit asida chenaba mioi sing phagat pagi mahuta achumba puthoknaba lauriba JAC gi mioi taramari fajinduna jail da thamjinba si misi asigi achumba namshinaba hotnabani loinana hauzik jail da lairiba JAC gi convener Sinam Prakashu jail manungda charahenbagi khongjang changsilakpana hakchang gi phibam sokchilakpadagi hospitalized fauba taure Maramasina jail da lairiba JAC gi thomi khudingma condition amata yaudana thadokadabani loinana misi asigi achumba langlalang jil puthoknaba hayengdagi haugadawriba general strike asida Manipur gi miyam nasu mapung phana saugatpiu haiki ngasigi wakat mifamadugi makha tarakpada Standard Robert Higher Secondary School gi principal PH Landoni gi asaba mitam su maithaki Bebisnagi imung manung da harassment piriba amadi lebham jabam khangdriba laikai gi khoigi JAC nupa nupi khaktana khoigi forcing na mafam matam naidana imung manung da changdana thijalakpa adugu masing ado pendabagi wakat mifam amaga loinana akhoina media gi thongda khoina haijening basi khoigi yamna kanna khoina condemn tawi Pratap Laisang Them condition yaudana athuba matamda thadok piu JAC gi members sing phana na ba koitan tanaba khudak ta lepiu amadi loina na hayengi banna se mapung phana sogat piu haidana khoina media gi thongda paujin Matang saisida break ama laujage break ki matungda Rasalila haudoklamba laikhidraba Manipur gi ningthau Rajasi Baigya Chandra laikhidabagi chani ga kunmathoi suba ningsing thauram ngasi pangthokhibagi pau amadi Manipur amasu malim gi tongan ba I pau sing puduna lakjage impact news pu miching tan lebi mayam bu mukhana taram nok chure bulletin asigi makhata pau miyam da pizari Malim pumbada maming chatliba Rasalila haudoklamba Rajasi Baigya Chandra laikhidabagi chani ga kunmathoi suba Mapok kumon ningsing thauram pangthokre Ningsing Tharamadu Sagol Bandalaiba Shri Bijoy Govindaji Mandirda Shri Anu Mahaprabhu Sevat Samiti Amasung Organizing Committee na Sinduna Pangthokibani Tharamadu Haudokpa Oina Shri Govindaji Bharati Seva Imphal na Kirtan Pangthoktuna Rajasi Bhaigachandragi Ayekpa Mitamda Lai Katki Loinana Nat Amasung Chatnabigi Jagoi Isai Sing Pangthokhi Laikhidrabagi ningsing thauramasi makha chathaba oina September gi tang kun ga taretagi October gi tang amma fauba West Bengal gi Navadip Dham Nadia da pangthokani haiki
Traffic rules thugaiba sing thingnanaba motor vehicles ek haukiba ahingdagi thabak oina chatnaba hokre ek asigi humdoi suba close na rule thugaiba singi mathakta hana lairamba fine dagi hengatli red light ngaktaba singi oina lising ama adu chamnga da hengatle seat belt fadaba singi chama lauramba adu lising ama da hengatle niyom kaina gari thoba singina lising ama dagi chamnga da mayai ka bachinjak chasilaga gari thoba singna lising tarani driving license yaudaba singina lishing manga amadi insurance ki copy yaudaba singina lupa lishing ani gari yangna thobagina lupa lishing ama oiramba adu lishing ani chahi sudana gari thoba singi oina mama mapa natraga gari mapu singna fine thigadabani loinana masagi chahi kun manga sudriba fauba gari gi license pidaba athingba thamle hairi helmet uptana gari thoba singina lupa lishing amaga chamnga fine thigani hairi Students Union of Kanglai Park Suki Nipan Suba State Level Spelling Competition ngasi Johnston Higher Secondary School da pangthokre competition asi hawdokpagi thauramda Suki General Secretary Ningthaujam Rojesh na hai lamdam asigi mahairoi singna lotuna thamliba talent sing khangnanabagi pandam da ngasi competition asi pangthokpani haina fawdoki class 1 dagi class 10 fawbagi manungda leiba mahairoi lising amaga chani na saruk yakiba competition adu English lolda pangthoki Sukna sahi kudingi chinduna lakpa state level spelling competition asi ngasi nipalak suba oina Johnson High School da khoi ngasi pangthoksari spelling competition asi kari damakta pangthoksabano haiba taragadi khoigi lotuna leiriba mairoi singi mogi skill singbu puthokuna malemgi hidanabagi lambi sida yaw ngamnabagi damakta maram asigi pandamda khoi ngasi spelling competition asi pangthoksabani masigi pangthoksariba competition asi sidagi top 10 khangkalaga final na khoi 15 September gi nomajing numit asida Manipur University gi MIMS hall da pangthok jagani matung tarakpada sukna lotuna leiriba mairoi singi skill singu puthokna bagi damakta tongan ba competition atopa kaya ama tauna bagi damakta aikoina Brazil gi Rio de Janeiro da pangthokiba ISSF World Cup ta YS Deswanina 10 meter air pistol event ta gold medal fanglakle ngarang ahing pangthokiba tournament aduda mahakna medal asi laukibaga loinana India gi oina Olympic ta saruk yananaba kota su phangkhre tournament aduda Ukraine gi world number 1 Olinana silver medal phangki loinana Serbia gi Jasmina Milavonova na bronze medal phangki Arabada bulletin asig headlines amhana miyam da thamjari Ngasidagi hauduna leibak pumbada thabam ama chupna chathagadaba Poshan Maha National Nutritional Month 2019 state asigi oina shu Chief Minister Nongthomam Birena haudokre amasung mainland India na hanthana yengbagi hainabi leirabasu awang nongpok miyamna lingzel manaraba matamda aikoigi phangpham thokpa haksing phangbang amgani haina Health Minister L Jayant Kumar na hairi